yade. Lapna leragana hena ngaurakani magi luhongbagi don makhona taningbana khoirang khoi saunnarakani haidana masu harau luhoningdana luhongkhiba natte ibani chelasi babani gi walu sinarage ibani unasi wari sanasi haina haidana nakhoida haraglibaduni kayara hana adubu aini yakhidrabani masu khandahudabadigi thokiba thokdong ngaktani masi punamakse abok lekhidabadagi maram oiraga ibani gi luhongba ithokiba adugi matungda ichi amu anga unabagi khunse thadokuna aina chatkiba adudagi thokiba ngaktani aina lengdana leramlabadi ibani gi luhongbase thona hulamlabadi masi thoklamdabasu yai chahi tare nusinarlaba aigi nuksibaduga ngayaktakki kongolgum itaw tawba nuksibaduga di kadaidagi yarnige anidagi khenabado khanglaklaga mahak ngawbani aisu ngawbani chap mane adubu mahakna police nupi silawragi isa yanaduna chenbani haikrabani ai amuk hanna baku unaba pamde ai amuk chen nupi da amuk chen adagidi ai amuk sensinbado ai di pamde mama leitaba mi amagum adugi ai kangban aina mabu nungsidaba natte aduga mabusu kauba ngamgadaba atatte thungnadrabasu aigi nungsibadi matagine atopa kanamatabasu ai nungsiba gamloi adubu patungdi tambre asamna ma mayumda kaptuna talai thoisa hoina thembi mahapu nungthilgi matamni hentoisna thamoi sokna kai kapi Bozatra Tormlaniko Pajom Selamaniko Ma Wait Yelamaniko Ahan Bakomba Bengi Makondo Tabada Kaptuna Kangi Matang Kongapana Ahum Soba Kombada Ma Okonga Kapi Hentois Nangna Mahak Chatkaraniko Kana Gumbi Amagi Mayumda Magi Ngaksamda Kana Gumbi Amana Undo Paring Hukarganiko Magi yumda Nupida poduna laglaga Ibani luhonglaga Leinaba Haina sagi bakado Mida likraganiko Ibani tungaduna Ka amata leminaba Magi seba tauba Pangariko Gitaga thoisaga thembada Owaba oire Numidangi ben makhonduna hena livong khangdi lekai nina lekai amatada thokpa thodonina loina tanai atopa lamda arapada tanadaba luhongbo oiradi phaba adumaina luhongbo nimitto yam chakna khang ahindo ma tumki aduma ida hoi thoisaida mangna kapotuna luhongbo di loikre nupidugo tumina niko mabani Thungnabaniko Ahindo tumduna Adumak mahakap kaptana Adumak mangakray Luhongba numito mamdo Malay duda Ekibana sa imido Handa pao bahit hinkito Hai fitna pao Masak pao ukito Indo Upadusu Iyam na huindana Parang malangda hui Atagidi luhongba numito Nipungna malhanpe Ichik Ekbasu Chakdo Chanimbo chaningawan Mamana habidaki Tekob ang manidi Chari Mana Lemambadu Sagilin ang mukchari Ahindo yakuba Tumdi Tumda sai Magi Panggi pamunduda Aduga Sagilbisi Uwamba tangayante Yakibina mahapu pamre Mahapu hausi Handa pawa yinandri Itos nagi wakada ngawi habisi Sagilbisi loina kami Aduga mabani Luhongdunado Efrabana Itos nada Siyarisi haiduna Siyana bayana kana kami Efrabana Itos nagu Una nabu kani habisi Sagilbina kami Aduna mahak bubu Yang tina wari Aduna wahamata nangladri Itos nabuda Kanduna lay Mabudi kainta kandidri haiduna Wakwai nigi marakta Waruna ba sanaba kaya ama Niraki Aduna masu Magsagong kayinta haudu yakubada Asumna Luhongbagi tangna fanggiba ahindo Makwai anigidi Wamatja amata ngangadana Adum mo makwe
ꯅꯨꯄꯥ ꯍꯥꯏꯕ ꯖꯥꯠꯁꯤꯗꯤ ꯃꯈꯣꯏꯒꯤ ꯊꯃꯣꯏꯅꯕꯨ ꯄꯥꯝꯈꯤꯗ꯭ꯔꯕ, ꯅꯨꯡꯁꯤꯈꯤꯗ꯭ꯔꯕꯗꯤ, ꯌꯦꯡꯅꯤꯡꯈꯤꯗ꯭ꯔꯕꯗꯤ ꯑꯆꯨꯝ ꯑꯔꯥꯟꯕ ꯃꯤꯒꯤ ꯃꯆꯥꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯕ ꯃꯣꯏ ꯀꯔꯤꯝꯇ ꯌꯦꯡꯗꯦ, ꯀꯔꯤꯝꯇ ꯈꯟꯗꯦꯕ꯫ ꯄꯥꯝꯕꯨ ꯄꯥꯝꯈ꯭ꯔꯕ, ꯅꯨꯡꯕꯨ ꯅꯨꯡꯁꯤꯈ꯭ꯔꯕ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩ, ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯗꯈꯩ꯫ ꯑꯗꯨꯅ ꯌꯥꯏꯐꯕ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯨꯔꯦ, ꯌꯥꯏꯐꯕꯅꯁꯨ ꯁꯛꯍꯦꯟꯕꯤꯕꯨ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯄꯥꯝꯅꯔꯛꯇ꯭ꯔꯦ꯫ ꯇꯁꯦꯡꯕꯗꯤ ꯃꯥꯒꯤ ꯂꯝꯆꯠ ꯁꯥꯖꯠꯇꯨꯅ ꯄꯥꯝꯈꯤꯗꯕꯅꯤ, ꯊꯣꯏꯆꯠ ꯋꯥꯡꯆꯠꯅꯕꯤ ꯃꯑꯣꯡꯗꯨꯅ ꯄꯥꯝꯈꯤꯗꯕꯅꯤ꯫ ꯅꯤꯡꯊꯤꯅ ꯆꯦꯛꯀꯣꯟ ꯅꯥꯀꯣꯟꯅꯗꯨꯅ ꯌꯥꯏꯐꯕꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯂꯩꯔꯝꯂꯕꯗꯤ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯝꯕꯁꯨ ꯌꯥꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕ ꯊꯥ 2ꯔꯣꯝ ꯐꯥꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯌꯥꯏꯐꯕꯁꯨ ꯁꯛꯍꯦꯟꯕꯤꯗ ꯍꯟꯅ ꯌꯦꯡꯗ꯭ꯔꯦ, ꯃꯈꯣꯏ ꯑꯅꯤ ꯋꯥ ꯑꯃꯇ ꯉꯥꯡꯅꯗ꯭ꯔꯦ꯫ ꯌꯥꯏꯐꯕꯁꯨ ꯂꯧꯕꯨꯛꯇꯨꯗ ꯐꯥꯔꯝ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯐꯥꯔꯝꯗꯨꯗ ꯑꯣꯛ, ꯁꯥ, ꯌꯦꯟ, ꯉꯥꯅꯨ ꯂꯣꯏꯗꯨꯅ ꯉꯥ ꯌꯣꯛꯇꯨꯅ ꯑꯗꯨꯝ ꯊꯕꯛ ꯍꯧꯈ꯭ꯔꯦ꯫ ꯁꯛꯍꯦꯟꯕꯤꯕꯨ ꯃꯥꯅ ꯍꯟꯅ ꯌꯦꯡꯗ꯭ꯔꯦ, ꯁꯛꯍꯦꯟꯕꯤꯁꯨ ꯃꯄꯨꯔꯣꯏꯕꯅ ꯍꯟꯅ ꯌꯦꯡꯗ꯭ꯔꯦꯃꯤꯅ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯗꯨꯅ ꯃꯄꯥꯝꯗ ꯍꯟꯈ꯭ꯔꯦ꯫ ꯑꯗꯒꯤꯗꯤ ꯌꯥꯏꯐꯕ ꯀꯟꯅ ꯍꯣꯠꯅꯩ ꯍꯦꯟꯊꯣꯏ ꯎꯅꯅꯕ ꯌꯥꯈꯤꯗ꯭ꯔꯦ꯫ ꯅꯣꯡꯃ ꯈꯛꯇꯪꯗꯤ ꯄꯥꯏꯕꯤꯔꯛꯑꯣ, ꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯖꯔꯒꯦ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯍꯦꯟꯊꯣꯏ ꯐꯣꯟ ꯇꯧꯔꯛꯑꯦ꯫ ꯍꯦꯟꯊꯣꯏ ꯐꯣꯟꯗꯣ ꯄꯥꯏꯌꯨ ꯌꯥꯗꯦ, ꯑꯗꯨꯕꯨ ꯊꯣꯏꯆꯥꯅ ꯃꯥꯒꯤ ꯃꯃꯥꯏ ꯌꯦꯡꯕꯤꯌꯨ, ꯑꯗꯨꯕꯨ ꯁꯤꯃꯇꯪꯗꯤ ꯍꯥꯏꯗꯅ ꯀꯟꯅ ꯍꯥꯏꯖꯩ꯫ ꯐꯣꯟꯗꯣ ꯄꯥꯏꯔꯦ꯫ ꯌꯥꯏꯐꯕꯅ ꯍꯥꯏꯔꯦ, ꯑꯩ ꯂꯥꯟꯈ꯭ꯔꯦ ꯅꯐꯝꯗ, ꯅꯪ ꯑꯩꯒꯤ ꯏꯔꯥꯜꯁꯦ ꯁꯨꯡꯉꯥꯛ ꯉꯥꯛꯄꯤꯔꯔꯣꯏ ꯈꯜꯂꯕ꯭ꯔꯥ? ꯑꯩ ꯃꯥꯕꯨ ꯂꯧꯏ ꯍꯥꯏꯕ ꯈꯛꯇꯅꯤ꯫ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯒꯤ ꯑꯩ ꯃꯥꯕꯨ ꯉꯁꯤꯐꯥꯎꯕ ꯍꯟꯅ ꯌꯦꯡꯗ꯭ꯔꯤ, ꯑꯣꯟꯁꯤꯟꯅꯗ꯭ꯔꯤ, ꯃꯥꯒꯤ ꯃꯃꯥꯏꯗꯨ ꯐꯥꯎꯕ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯒꯤ ꯎꯗ꯭ꯔꯤ꯫ ꯑꯩ ꯐꯥꯔꯝꯁꯤꯗ ꯇꯣꯉꯥꯟꯅ ꯂꯩꯔꯤꯁꯤꯅꯤ꯫ ꯅꯪꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤꯁꯤꯗꯤ ꯃꯐꯝꯒꯤ ꯆꯤꯡꯌꯥꯒꯤ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯁꯤꯅ ꯌꯦꯡꯗꯨꯅ ꯑꯗꯨꯝ ꯂꯩꯔꯦ꯫ ꯐꯥꯔꯝꯁꯤꯗꯒꯤ ꯏꯉꯥꯟ ꯉꯥꯟꯅ ꯎꯔꯤ ꯄꯥꯔꯤꯖꯥꯠ ꯄꯥꯝꯕꯤ ꯑꯁꯤꯁꯨ ꯐꯨꯒꯥꯏꯅ ꯁꯥꯠꯂꯦ ꯍꯧꯖꯤꯛꯇꯤ꯫ ꯄꯥꯔꯤꯖꯥꯠ ꯄꯥꯝꯕꯤ ꯑꯁꯤꯁꯨ ꯌꯦꯠꯇꯨꯅ ꯂꯩꯔꯦ꯫ ꯅꯪ ꯉꯥꯎꯔꯕ꯭ꯔꯣ? ꯅꯪꯅ ꯂꯧꯔꯤꯕ ꯅꯨꯄꯤꯗꯣ ꯁꯥꯟꯅꯄꯣꯠ ꯅꯠꯇꯤꯌꯦ, ꯅꯨꯄꯤꯅꯤ꯫ ꯅꯪꯅ ꯈꯣꯏꯗꯥꯗꯨꯅ ꯃꯤꯇꯥꯗꯨꯅ ꯃꯤꯒꯤ ꯃꯆꯥꯕꯨ ꯂꯧꯔꯨꯕꯅꯤ꯫ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯣ꯫ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯜꯂꯛꯀꯦ ꯈꯟꯒꯅꯨ, ꯐꯣꯟꯁꯨ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯛꯀꯅꯨ꯫ ꯊꯃꯣꯏꯗ ꯇꯥꯈꯤꯕ ꯅꯨꯡꯁꯤ ꯃꯃꯤꯕꯨ ꯀꯣꯛꯄ ꯅꯥꯏꯕ꯭ꯔꯣ? ꯃꯨꯊꯠꯄ ꯅꯥꯏꯕ꯭ꯔꯣ? ꯑꯗꯨꯝ ꯇꯥꯗꯨꯅ ꯂꯩꯍꯧꯒꯗꯕꯅꯤ꯫ ꯑꯗꯨ ꯃꯁꯤ ꯑꯩꯁꯨ ꯀꯥꯎꯕ ꯇꯥꯕꯅꯤ, ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕꯅꯤ꯫ ꯃꯤꯒꯤ ꯅꯨꯄꯥꯗ ꯑꯃꯨꯛ ꯍꯟꯅ ꯃꯨꯟꯗꯨꯅ ꯂꯩꯒꯗꯕ ꯅꯨꯄꯤꯗꯣ ꯑꯩꯗꯤ ꯅꯠꯇꯦ, ꯃꯤꯒꯤ ꯏꯃꯨꯡ ꯊꯨꯒꯥꯏꯒꯗꯕ ꯅꯨꯄꯤꯗꯣ ꯑꯩꯗꯤ ꯅꯠꯇꯦ꯫ ꯅꯪꯅ ꯀꯩꯒꯨꯝꯕ ꯃꯥꯒ ꯀꯥꯏꯅꯔꯕ ꯑꯣꯏꯔꯕꯁꯨ ꯑꯩꯗꯤ ꯄꯨꯟꯁꯤꯒꯤ ꯑꯃꯨꯛ ꯍꯟꯅ ꯅꯪꯉꯣꯟꯗꯗꯤ ꯂꯩꯔꯔꯣꯏꯌꯦ꯫ ꯅꯪꯗꯤ ꯂꯨꯍꯣꯡꯈ꯭ꯔꯕꯅꯦ ꯃꯍꯥꯛꯀ꯫ ꯅꯪ ꯈꯪꯕ꯭ꯔꯥ? ꯅꯪꯅ ꯂꯨꯍꯣꯡꯈꯤꯕ ꯅꯨꯃꯤꯠꯇ ꯆꯥꯛꯈꯤꯕ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯪ ꯈꯪꯕ꯭ꯔꯥ? ꯅꯪ ꯑꯃꯨꯛ ꯍꯟꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯀꯅꯨ꯫ ꯑꯁꯨꯝꯅ ꯐꯣꯟ ꯊꯝꯈꯤ꯫ ꯑꯗꯒꯤꯗꯤ ꯑꯗꯨꯝ ꯏꯀꯥꯏꯗꯅ ꯌꯦꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯁꯛꯍꯦꯟꯕꯤꯁꯨ ꯌꯥꯏꯐꯕꯅ ꯉꯁꯤ ꯐꯥꯎꯕ ꯍꯦꯟꯊꯣꯏ ꯑꯗꯨꯝ ꯅꯨꯡꯁꯤꯗꯨꯅ ꯂꯩꯔꯤ, ꯉꯁꯤ ꯐꯥꯎꯕ ꯉꯥꯎꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯈꯪꯕꯗꯒꯤ ꯆꯠꯈꯤꯕꯅꯤ꯫ ꯑꯣꯏꯔꯔꯣꯏ ꯃꯕꯥꯅꯤꯒꯤ ꯌꯨꯝꯕꯥꯜꯗꯣ ꯈꯪꯗꯨꯅ꯫ ꯁꯛꯍꯦꯟꯕꯤꯒ ꯌꯥꯏꯐꯕꯒꯤꯁꯨ ꯅꯠꯇꯅ ꯃꯀꯨ ꯃꯅꯦꯝꯒꯤꯁꯨ ꯋꯥꯡꯉꯒ ꯃꯀꯨꯕꯣꯛꯅ ꯎꯁꯤꯠꯊꯑꯣꯏꯗꯅ ꯃꯥꯕꯨ ꯄꯥꯝꯗꯕꯒꯤ ꯃꯑꯣꯡꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯃꯥꯒꯤ ꯃꯄꯥꯗ ꯍꯥꯏꯈꯤꯕ ꯃꯌꯥꯝꯗꯣ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯣ ꯑꯃꯥꯡꯁꯪ ꯆꯪꯕꯒꯤ ꯀꯣꯟꯐꯥꯎ ꯄꯨꯍꯟꯕꯤꯗꯦ ꯍꯥꯏꯅ ꯍꯥꯏꯈꯤꯕꯗꯒꯤ ꯃꯥꯅꯁꯨ ꯉꯥꯡ ꯇꯧꯗ꯭ꯔꯦ꯫ ꯌꯥꯏꯐꯕꯒꯤ ꯃꯃꯥꯅꯁꯨ ꯅꯆꯥꯅꯨꯄꯤꯅ ꯄꯩꯁꯥ ꯂꯣꯏ ꯄꯨꯊꯣꯛꯑꯒ ꯐ꯭ꯂꯥꯏꯠꯇ ꯐꯥꯔꯒ ꯄꯨꯕꯅꯤ ꯍꯥꯏꯈꯤꯕꯗꯒꯤ ꯁꯥꯎꯗꯨꯅ ꯋꯥ ꯀꯌꯥ ꯉꯥꯡꯗ꯭ꯔꯦ꯫ ꯌꯥꯏꯐꯕꯒꯤ ꯃꯃꯥ ꯃꯄꯥꯅꯁꯨ ꯋꯥ ꯉꯥꯡꯗꯦ ꯁꯛꯍꯦꯟꯕꯤꯗ ꯌꯥꯝ ꯁꯥꯎꯋꯤ꯫ ꯃꯄꯥꯅ ꯃꯤ ꯃꯌꯥꯝ ꯄꯨꯔꯒ ꯂꯥꯛꯑꯦ ꯍꯥꯏꯔꯒ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯉꯥꯡ ꯁꯛꯈꯤꯕ, ꯂꯥꯎ ꯈꯣꯡꯈꯤꯕ ꯇꯧꯈꯤꯕꯗꯨꯅꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯐꯥꯈ꯭ꯔꯦ ꯍꯥꯏꯅ ꯀꯦꯁ ꯂꯧꯁꯤꯟꯕ, ꯌꯥꯏꯐꯕꯒꯤ ꯃꯄꯥꯕꯨ ꯐꯥꯍꯟꯈꯤꯕ ꯄꯨꯝꯅꯃꯛꯇꯨꯗꯒꯤ ꯁꯥꯎꯗꯨꯅ ꯃꯈꯣꯏꯅꯁꯨ ꯋꯥ ꯉꯥꯡꯕꯤꯗ꯭ꯔꯦ꯫ ꯁꯛꯍꯦꯟꯕꯤ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯌꯨꯝꯁꯤꯗ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯕ ꯍꯥꯏꯕꯗꯣ ꯈꯪꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝ ꯍꯧꯈꯤ꯫ ꯍꯦꯟꯊꯣꯏ ꯃꯌꯥꯝ ꯊꯦꯝꯗꯨꯅ ꯅꯨꯄꯤ ꯆꯦꯜꯂꯨꯔꯕ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯈꯤꯕ, ꯂꯥꯟꯖꯗ꯭ꯔꯕ ꯅꯨꯄꯥ ꯑꯃꯗ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯂꯨꯍꯣꯡꯅꯕꯒꯤ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯌꯥꯏꯐꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯛꯈꯤ꯫ ꯑꯁꯨꯝꯅ ꯆꯠꯂꯝꯒꯅꯤꯀꯣ ꯃꯍꯥꯛꯁꯨ ꯃꯗꯨ ꯍꯥꯏꯅ ꯍꯦꯟꯅ ꯃꯩꯆꯥꯛ ꯐꯪꯂꯛꯏ꯫ ꯁꯛꯍꯦꯟꯕꯤꯅ ꯃꯄꯥꯝꯗ ꯍꯟꯈꯤꯕꯁꯦ ꯍꯦꯟꯊꯣꯏ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗꯅꯤ꯫ ꯍꯦꯟꯊꯣꯏ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯆꯞ ꯃꯥꯟꯅꯩ ꯌꯥꯏꯐꯕꯁꯨ ꯆꯥꯛꯅ ꯈꯪꯍꯧꯏ꯫ ꯄꯨꯡ ꯏꯁꯩ ꯗꯣꯟ ꯃꯈꯣꯟ ꯕꯣꯔ ꯂꯥꯛꯄ ꯄꯨꯝꯅꯃꯛ ꯃꯍꯥꯛ ꯃꯥꯒꯤ ꯐꯥꯝꯗꯒꯤ ꯇꯥꯗꯨꯅ ꯌꯥꯝ ꯆꯥꯛꯅ ꯈꯥꯡꯈꯤ꯫ ꯑꯗꯒꯤꯗꯤ ꯀꯩꯅꯥ ꯊꯤꯟꯕ ꯒꯥꯔꯤ ꯄꯔꯦꯡ ꯆꯠꯈꯤꯕꯗꯨꯁꯨ ꯃꯍꯥꯛ ꯃꯥꯒꯤ ꯐꯥꯝꯗꯒꯤ ꯏꯉꯥꯟ ꯉꯥꯟꯅ ꯎꯏ꯫
ꯌꯥꯏꯐꯕꯁꯨ ꯀꯞꯄꯤ꯫ ꯅꯪ ꯉꯁꯤꯗꯤ ꯆꯠꯈ꯭ꯔꯦꯀꯣ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ꯫ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡꯗꯤ ꯇꯥꯝꯈ꯭ꯔꯦ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯒꯤ ꯈꯟꯊꯍꯧꯗꯕ ꯑꯩꯒꯤ ꯑꯁꯣꯏꯕ ꯈꯣꯡꯊꯥꯡꯅ ꯊꯣꯛꯍꯟꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯏꯁꯥꯗ ꯄꯥꯟꯗ꯭ꯔꯤꯕꯁꯤꯡ ꯑꯗꯤ ꯈꯪꯉꯝꯃꯣꯏ ꯑꯩꯒꯤ ꯃꯩꯆꯥꯛꯁꯦ ꯃꯇꯝ ꯁꯥꯡꯅ ꯅꯨꯡꯁꯤꯅꯖꯔꯛꯄꯤ ꯃꯊꯃꯣꯏ ꯊꯃꯣꯏ ꯈꯛꯅ ꯃꯕꯨꯛꯆꯦꯜ ꯏꯕꯨꯛꯆꯦꯜ ꯈꯛꯅ ꯅꯨꯡꯁꯤꯅꯖꯔꯛꯄꯒ ꯈꯪꯍꯧꯗꯅ ꯅꯨꯃꯤꯠ ꯈꯔꯅꯤꯗ ꯊꯦꯡꯅꯕ ꯃꯕꯨꯛꯆꯦꯜ ꯏꯕꯨꯛꯆꯦꯜ ꯈꯪꯗꯕ ꯑꯗꯨꯒꯨꯝꯕ ꯏꯊꯛ ꯏꯔꯥꯡꯒ ꯅꯨꯡꯁꯤꯅꯕꯗ ꯂꯨꯞꯂꯨꯅ ꯀꯩꯗꯧꯅꯨꯡꯗ ꯆꯥꯡꯗꯝꯅꯕ ꯌꯥꯔꯛꯇꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯏꯇꯥꯎ ꯇꯥꯎꯕ ꯅꯨꯡꯁꯤꯅꯕꯗꯤ ꯋꯥꯈꯜ ꯆꯥꯟꯅꯔꯛꯇꯦ꯫ ꯑꯩꯒꯤ ꯑꯄꯥꯝꯕ ꯈꯪꯕꯤꯔꯛꯇꯦ꯫ ꯂꯧꯒꯗꯕ ꯅꯨꯄꯤꯅ ꯂꯧꯍꯧꯗ꯭ꯔꯦ, ꯂꯧꯔꯣꯏꯗꯕ ꯅꯨꯄꯤꯅ ꯂꯧꯔꯨꯔꯦ, ꯑꯗꯒꯤ ꯌꯨꯝꯁꯨ ꯀꯥꯏꯔꯦ꯫ ꯑꯩꯒꯨꯝꯕ ꯀꯌꯥꯁꯨ ꯂꯩꯔꯝꯒꯗ꯭ꯔꯥ? ꯑꯩꯅ ꯉꯁꯤ ꯆꯥꯛꯂꯤꯕꯁꯦ ꯑꯩꯅ ꯇꯧꯔꯨꯕ ꯑꯔꯥꯟꯕꯗꯨꯅꯅꯤ꯫ ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯂꯥꯜꯂꯝꯗ꯭ꯔꯕꯗꯤ ꯑꯩ ꯆꯩꯅꯥꯁꯦ ꯐꯪꯂꯝꯃꯣꯏꯀꯣ꯫ ꯗꯣꯟ ꯕꯦꯟꯒ ꯂꯣꯏꯅꯅ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯇꯨꯅ ꯄꯨꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯏꯊꯥꯅꯨꯡꯗꯒꯤ ꯄꯨꯈꯤꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯈꯨꯡꯒꯪꯁꯦ ꯏꯆꯤꯛ ꯆꯤꯍꯧꯔꯅꯤꯗꯀꯣ ꯉꯁꯤꯗꯩꯗꯤ ꯀꯔꯦꯝꯅꯔꯤ ꯑꯩꯕꯨ ꯈꯨꯡꯒꯪ ꯄꯥꯝꯕꯤ ꯄꯔꯤꯖꯥꯠ ꯄꯥꯝꯕꯤ ꯅꯣꯏꯅꯁꯨ ꯂꯛꯅꯔꯤ ꯑꯩꯉꯣꯟꯗ ꯅꯔꯥ ꯂꯩꯔꯦ ꯍꯥꯏꯕ ꯃꯇꯥꯒꯨꯝ꯫ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯅꯕꯥꯅꯤꯗꯤ ꯑꯃꯅ ꯑꯃꯕꯨ ꯊꯥꯗꯣꯛꯅꯗꯦ꯫ ꯄꯔꯤꯖꯥꯠ ꯄꯥꯝꯕꯤꯅ ꯏꯀꯣꯏ ꯀꯣꯏꯅ ꯌꯦꯠꯇꯨꯅ ꯂꯩ꯫ ꯅꯕꯥꯅꯤꯗꯤ ꯁꯨꯡꯊꯥ ꯊꯥꯗꯣꯛꯅꯗꯦ꯫ ꯑꯩꯒꯤꯗꯤ ꯑꯩꯅ ꯊꯥꯗꯣꯛꯂꯨꯕꯅ ꯃꯥꯅꯁꯨ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝꯂꯦ꯫ ꯑꯁꯨꯝꯅ ꯑꯃꯁꯨ ꯂꯧꯍꯧꯗ ꯑꯃꯒꯁꯨ ꯌꯨꯝ ꯄꯥꯟꯃꯤꯟꯅꯕ ꯌꯥꯗ ꯃꯈꯥ ꯇꯥꯅ ꯌꯨꯝꯁꯨ ꯄꯥꯅꯤꯡꯗ꯭ꯔꯦ꯫ ꯅꯨꯡꯁꯤꯕꯗ ꯃꯥꯏꯊꯤꯔꯕ ꯅꯨꯄꯤ ꯑꯅꯤꯅ ꯏꯖꯠ ꯇꯥꯕꯤ ꯂꯧꯕꯤꯈ꯭ꯔꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯍꯧꯔꯦ ꯌꯥꯏꯐꯕꯗꯤ꯫ ꯍꯦꯟꯊꯣꯏꯁꯅꯥ ꯂꯨꯍꯣꯡꯈꯤꯕꯗ ꯌꯥꯏꯐꯕꯅ ꯆꯥꯛꯅ ꯈꯥꯡꯉꯤ꯫ ꯌꯥꯏꯐꯕꯅ ꯂꯨꯍꯣꯡꯈꯤꯕꯗ ꯍꯦꯟꯊꯣꯏꯁꯅꯥꯁꯨ ꯌꯥꯝ ꯆꯥꯛꯅ ꯈꯥꯡꯈꯤ꯫ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕꯒꯤ ꯂꯃꯟꯗꯤ ꯃꯩꯆꯥꯛꯅ ꯁꯦꯡꯉꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯗꯨꯒ ꯁꯛꯍꯦꯟꯕꯤꯒ ꯃꯥꯒꯁꯨ ꯋꯥ ꯂꯣꯏꯁꯤꯟꯅꯈ꯭ꯔꯦ꯫ ꯁꯛꯍꯦꯟꯕꯤ ꯀꯦꯁ ꯇꯧꯔꯛꯇꯅ ꯃꯥꯒꯤ ꯃꯦꯟꯇꯦꯅꯦꯟꯁꯁꯨ ꯂꯧꯈ꯭ꯔꯦ꯫ ꯂꯨꯄꯥ ꯂꯥꯛ 4 ꯃꯥꯕꯨ ꯂꯨꯍꯣꯡꯂꯒ ꯍꯟꯅ ꯌꯦꯡꯕꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯧꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯃꯨꯛ ꯁꯛꯍꯦꯟꯕꯤꯁꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯇꯣꯞꯄ ꯑꯃꯗ ꯅꯨꯄꯤ ꯀꯥꯏꯅꯈꯤꯕ ꯑꯃꯗ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯍꯦꯟꯊꯣꯏꯁꯅꯥꯁꯨ ꯂꯨꯍꯣꯡꯈ꯭ꯔꯦ꯫ ꯁꯛꯍꯦꯟꯕꯤꯁꯨ ꯑꯃꯨꯛ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ꯫ ꯏꯆꯤꯛ ꯆꯤꯛꯅ ꯌꯥꯏꯐꯕꯗꯨ ꯈꯨꯡꯒꯪꯁꯤꯗ ꯂꯩꯍꯧꯔꯦ꯫ ꯆꯤꯡꯌꯥꯒꯤ ꯈꯣꯡꯅꯥꯡꯒꯤ ꯄꯔꯤꯖꯥꯅ ꯌꯦꯜꯂꯒ ꯁꯥꯠꯄꯗꯨ ꯃꯁꯤꯕꯨ ꯌꯦꯡꯗꯨꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯃꯥꯒꯤ ꯄꯨꯟꯁꯤꯅ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯍꯧꯔꯦ ꯍꯦꯟꯊꯣꯏꯁꯅꯥꯕꯨ꯫ ꯉꯁꯤꯗꯒꯤ ꯃꯥꯅ ꯅꯤꯡꯁꯤꯡꯂꯨꯔꯕꯗ ꯃꯥꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯕꯨ ꯊꯧꯗꯣꯛꯁꯤꯡꯕꯨ ꯇꯞꯅ ꯇꯞꯅ ꯑꯃꯨꯛ ꯂꯣꯏꯁꯤꯟꯈꯤꯗꯨꯅ ꯃꯃꯥꯅ ꯄꯤꯔꯝꯕ ꯇꯤꯐꯤꯟꯗ ꯌꯥꯎꯔꯤꯕ ꯉꯥꯒ ꯆꯦꯡꯒꯨꯝꯒ ꯊꯣꯡꯕꯗꯨ ꯑꯃꯨꯛ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯆꯥꯛꯇꯣ ꯃꯥ ꯆꯥꯅꯤꯡꯗ꯭ꯔꯦ꯫ ꯇꯤꯐꯤꯟꯗꯣ ꯍꯥꯞꯆꯤꯟꯈ꯭ꯔꯦ꯫ ꯆꯥꯔꯔꯣꯏ ꯉꯁꯤꯗꯤ ꯑꯩ ꯆꯔꯥ ꯍꯦꯜꯂꯒꯦ꯫ ꯉꯁꯤꯒꯤ ꯆꯥꯛꯂꯦꯟꯁꯤ ꯆꯥꯔꯨꯔꯒ ꯍꯦꯟꯅ ꯑꯩꯅ ꯃꯥꯕꯨ ꯅꯤꯡꯁꯤꯡꯂꯛꯀꯅꯤ꯫ ꯄꯥꯞ ꯄꯨꯔꯕ ꯃꯥꯅ ꯊꯣꯡꯕ ꯏꯟꯁꯥꯡ ꯑꯃꯠꯇ ꯆꯥꯕ ꯐꯪꯗ꯭ꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯩꯅ ꯂꯥꯟꯖꯔꯨꯕꯅꯤ꯫ ꯅꯨꯡꯁꯤꯕ ꯃꯐꯝꯗ ꯃꯤꯅꯝꯃꯨꯕ ꯄꯥꯞ ꯇꯧꯔꯨꯕꯅ ꯉꯁꯤꯗꯤ ꯐꯪꯍꯧꯔꯦ ꯆꯩꯅꯥꯁꯦ꯫ ꯅꯨꯡꯁꯤꯕꯒꯤ ꯃꯐꯝꯗ ꯈꯛ ꯃꯤꯅꯝꯕ ꯌꯥꯗꯦ꯫ ꯅꯨꯡꯁꯤꯕꯕꯨ ꯃꯤꯅꯝꯃꯨꯕ ꯃꯤꯗꯨꯗꯤ ꯀꯩꯗꯧꯉꯩꯗ ꯅꯨꯡꯉꯥꯏꯕ ꯐꯪꯗꯦ꯫ ꯑꯋꯥꯕꯅ ꯑꯗꯨꯃꯛ ꯄꯣꯠꯂꯣꯏ ꯑꯣꯏꯍꯧꯋꯤ꯫ ꯃꯤꯅꯝꯕ ꯌꯥꯕ ꯅꯨꯡꯁꯤꯕ ꯅꯠꯇꯦ꯫ ꯑꯣ ꯅꯪꯅ ꯍꯥꯏꯔꯝꯗꯥꯏ ꯍꯦꯟꯊꯣꯏꯁꯅꯥ ꯑꯔꯣꯏꯕ ꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯨꯃꯤꯠꯇꯨꯗ ꯅꯪꯅ ꯍꯥꯏꯔꯝꯗꯥꯏ ꯑꯩꯉꯣꯟꯗ ꯑꯩꯅ ꯅꯪꯕꯨ ꯂꯨꯍꯣꯡꯁꯤ ꯏꯕꯥꯅꯤ ꯌꯨꯝ ꯄꯥꯟꯃꯤꯟꯅꯁꯤ ꯍꯥꯏꯕꯗ ꯅꯪꯅ ꯍꯥꯏꯔꯝꯕꯗꯥꯏ ꯅꯪꯅ ꯂꯨꯍꯣꯡꯈꯤꯕꯗ ꯆꯥꯛꯍꯧꯈꯤꯕ ꯑꯩꯒꯤ ꯊꯃꯣꯏꯗꯣ ꯅꯪ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯍꯦꯟꯊꯣꯏꯁꯅꯥ ꯉꯁꯤꯗꯤ ꯑꯃꯨꯛ ꯆꯥꯍꯧꯔꯦꯗꯣ ꯈꯪꯕꯨ ꯈꯪꯕꯤꯔꯝꯒꯗ꯭ꯔꯥ ꯈꯪꯕꯨ ꯈꯪꯕꯤꯔꯝꯂꯣꯏꯗ꯭ꯔꯥ? ꯅꯪꯅ ꯂꯨꯍꯣꯡꯈꯤꯕꯗ ꯆꯥꯛꯍꯧꯈꯤꯕ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯉꯁꯤꯗꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯑꯣꯏꯅ ꯆꯥꯍꯧꯔꯦꯗꯣ꯫ ꯉꯁꯤꯗꯤ ꯀꯟꯈ꯭ꯔꯦꯗꯀꯣ ꯅꯪꯒꯤ ꯊꯃꯣꯏ꯫ ꯅꯄꯥꯝꯒꯤ ꯁꯥꯒꯩꯒꯤ ꯃꯤ ꯂꯩꯇꯕ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯆꯩꯔꯥꯎꯕꯒꯤ ꯄꯣꯠ ꯊꯤꯟꯕ ꯂꯥꯛꯇ ꯌꯥꯗꯕ ꯃꯇꯝ ꯈꯛꯇꯗ ꯍꯦꯟꯅ ꯅꯪꯕꯨ ꯅꯄꯥꯝꯗ ꯂꯥꯛꯇꯦꯗꯣ ꯃꯗꯨꯁꯨ ꯊꯦꯡꯅ ꯂꯥꯛꯏ꯫ ꯅꯣꯡꯃꯇꯁꯨ ꯆꯥꯛ ꯆꯥꯗꯦ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗꯒꯤ ꯍꯦꯟꯅ꯫ ꯑꯗꯨꯒ ꯁꯠ ꯍꯦꯛ ꯆꯠꯈꯤ꯫ ꯀꯥꯔꯗꯨꯒꯤ ꯃꯃꯥꯡꯗ ꯇꯣꯡꯈꯤꯕꯗ ꯆꯤꯡꯌꯥꯒꯤ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯃꯈꯣꯡꯁꯦ ꯌꯧꯕ ꯃꯇꯝꯗ ꯅꯪꯅ ꯅꯣꯟꯊꯗꯅ ꯆꯠꯈꯤꯕꯗꯣ ꯑꯩꯁꯨ ꯎꯏꯌꯦ ꯑꯗꯨꯝ꯫ ꯑꯣ ꯅꯪꯕꯨ ꯎꯖꯒꯦ ꯍꯥꯏꯕ ꯐꯥꯎꯕ ꯐꯪꯗꯦꯗꯀꯣ ꯉꯁꯤꯗꯤ꯫ ꯐꯣꯟꯁꯤꯗꯗꯤ ꯌꯥꯎꯏ ꯅꯪꯒꯤ ꯐꯣꯇꯣ ꯀꯌꯥ ꯑꯃ ꯑꯗꯨꯕꯨ ꯌꯥꯎꯈꯤꯅꯤ ꯑꯗꯨꯃꯛ ꯌꯥꯎꯈꯤꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯅꯪꯒꯤ ꯉꯥꯛꯇꯅꯤ꯫ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯅꯪꯒꯤ ꯃꯃꯤ ꯉꯥꯛꯇꯅꯤ ꯇꯥꯔꯤꯕ ꯉꯁꯤꯁꯨ꯫ ꯄꯨꯟꯁꯤꯒꯤ ꯍꯤꯡꯂꯤ ꯃꯈꯩ ꯃꯨꯠꯊꯠꯄ ꯉꯝꯃꯔꯣꯏꯅꯦ꯫ ꯑꯗꯨꯒ ꯆꯤꯡꯌꯥꯒꯤ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯄꯔꯤꯖꯥꯠ ꯄꯥꯝꯕꯤꯅ ꯍꯧꯔꯤ ꯃꯈꯩ ꯑꯗꯨꯃꯛ ꯂꯩꯍꯧꯔꯒꯅꯤ
nang aigi nungsi waridi aduga chahi khudingi salido khongnang panbi susu parijat panbidi makum matha lakpa khudingi phugaina aduga nangdi satredo ko aigi thamoi sida yetuna khongnang panbi ase kayada maraibak pharibano madi kainaba leite magi nungsinnabiga lengdan leiminari ngasisu adubu kaikhre aigi nungsinaba loikhre aigi punsi wari aigi punsigi oina yum pandana lehauragani nangonda lankiba aigi khongthang aranbado madugidamakta pap koknabo honaduna punsigi yum palaroi masina nangi nafamda pap koknabo honajaba haibado oizageko masi matang nangna khangbiyu ko nangbu nungsiduna aigi khungangsida adumak lehauri haibase masi matang nang khangbiro ko aduga nangna luhongkhibada chakhiba aigi thamoise adum lehauragi punsigi hingli makai amuk hana miyamgi mafamdagi Cheitheng storyna tainaba yathang nizari mathangda amuk pudan lakjage atopa thaudo amagi wari aduga asumna ikhoigi punsida cheluraga leiram matungda atopa nupi amamuk chenkhibada kaidandi lege habado amuk leinaminarsi khoi Cheithenggi legal advisor oina leibiriba advocate Ngangom Tejkumar dagi Cheithenggi mari suba episode Nangna Luhongkhibada Chakhoukhiba Eigi Thammoido haiba yam phajagaraba warida yumpham oiba aloinana masida ayangi kai lebe yabage haibado ai developna haijage yaifabana henthoibu nusinaraga chele maga luhonggi matam ngainari ngaida waroi putpudra leire luhong matam ngainari ngaida yaifabana atopa nupi ma chelaga luhonggi matamda henthoina ayangi mateng lauraga mabu namthak tawbiraga luhongmini he namthak tawbiraga mabu ijat lobire haidana rape case ki charge tawbugi mahutta laikai ahallaman imung manung yanaraga wal lusinatana magi phangpa ijat dabi khar lauraga lusinaki haibache Masi ayin na kasu hairubadi yade mandi henthoina case tawragadi soina dandi phangani haiba kibadagi madugi khudong chabado lauraga imung manung yasinnagibanina ayingi matungina di yasinnakradi upai leite adubu madu karigumba henthoina yaifauba dandi piba pamlamlagadi mana case tawrmagadi soidanamak magi hak phangdana yaifawasi dandi pihallambi yabani mayamna tabiro kanagumba nupa amana nupi ama nusinadana chenmani khangde aina sinadana chenmani khangde adumaina chendra leira matungda waroi pot pura matungda luhongdringaida nupa aduna atoba nupi ama pusilakpa taragadi hanagi nupi aduna tawba yabasi number 1 nupa aduna namthak tawraga mabu magi nupi oina lobini na mabu ijat lobi hraga mabu cheating tawbagi namthak tawbagi tamangta rape case Bharat ki Supreme Court namado rape ni hai nupi amabu thaja halaga macha manghalaga lobi ni haidana lobi dabase cheating se masi rape ni adana Bharat ki Supreme Court ki ruling legre plus mabu ikai pibagi defame tawbagi dandi amasu oi loba ya adugumba ahanba cheluba nupido magna adugumba waru pot puraga nupadun luhongdringai da topa nupi ama chele haina khalo natraga luhongsi yadava taragadi hana ahanba cheluba waru pot puri nupiduna khudakta khoigi ayangi mateng loduna police ta dragas thabasu yare natraga police na action lobi yadraga mari lainaba magistrate ta complain ama toraga cheating with rape mabu ijat manghan bagi case ama tawba yai ikai bi bagi defamation tawbi case ama tawba yai aduga paisa na yasinna ba dudi party animak yana bagi wani ain dadi madu compoundable loidana chen pirga yanu haiba leite madudi ain gi wangda party ani duna yana bagi matugina koi mutual compromise amicable settlement tawbi wani madudi party ki masa masa gi ne du ain gi miyeng dadi nupa du soidana dandi phangba yagani
ꯁꯤꯃ ꯃꯌꯥꯝ ꯈꯪꯖꯤꯟꯕꯤꯌꯨ